Manipur amadi India lenga ani gi marakta yana ki bakunjali singa maga samapan nimfu mapan gi merger agreement amuk na hongna na yengsin basangi haina social activist ningthauja lanchana phongdokre wafam asinga si moirang esi gi tronglao bida leiba ivudong nongpong ningthau apan bi laibungda Manipur gi tongan bo mafam kaya dagi lakpa miyoy singna punsinduna pangthokpa pawgi mifam amada phongdokibani Paugi mifam aduda ningthauja lanchana makatara duna hai lamdam asida tholiba irang asi center amadi state lenga na loisinba ngamdrabanina lamdam asida kundari ba maitei singna amata oina punsinduna ware minabaga loinana mapalamdagi sangsilagliba mitop singa si thengnamina basangi madugidamag aikhoi amata oina lemina si haina mahangna makataki ngasigi mifam aduda tronglao bi tera kongsang BZP member gi nominee Mutum Birasandra amadi tongan ba Manipur gi khul samangaromdagi lakpa miyoy kyana sarugyaki Tasena Indian state na lawgadaba 1949 ki merger agreement ki matunda Manipur ki layak ase administration ase dominion of India ka transfer tawkraba matunda aikoi kari phangyoge wafam bisi mase yam pikna law and order problem ka curfew chalayaga mayam sinam chilaga yani khandase khwai ki wakal khandada bo hojiki aikoi langdam ase Makoya, kalau naik monda, flu macam-macam di lain etnik lain dan makoya, sadar kiba, aduh aku political or ethnic polarization itu, madulai juga makoya itu pokoknya tanda aku apun bersama masih juga ini.